Ngasi mori bu pauda. Kuki musu Nagagi punna mi kuntrag ni pan henna nakal anida phajindunna thamli thador naba wari sanari. Home Minister Gobindas. Salesian brother anisu phajin kiba Nagasingi thadok hanaba takseli. Mihat mipun ke thabak sing asi BJP government na thausa da begini Congress. Phajin kiba sing ani ki thadorakle loinamak thadok naba demand tawri. Police ka kapna buda drug lalonba ama sire kwakta dagi satkiba bus dagi koti kunma thoi gi drug fari. Manipur thugaiba pama sing na kanglup sing hena unkat naba honori MP bimala koisem. Manipur gi SIR ki thabak me kuntra dagi hauragani. IDP mahirwe satret yankani panda one time grant pikre thazanadaba leiribasi kohananaba punna honaminasi CM. Pau Sanduna Pijeri. Kangpokpi district ki Tozatim Tot Lenda Ngarang Sankang Neva Sing Sataki by Tekta Service Leader Ohum Lakidaba Toki Matunda Kuki Musnaga Group Sing Punami Kuntral Nipan and Nakal Animak phajindunna Thamli High Manibu Government Ki Home Minister Gobindas Kontozana Pongdo Kre. Thadok Service Lusing Bahum Hat Kiba Toki Matanga Home Minister Gobindas Kontozana High Todok Adugi Matunda Naga amasung Kuki misam punna kuntrang ni pan henna kang anigi asi tongan ba group sing phajina thamkre government ki maike degi phajin kraba mishing adubu tekte kaidana thadok naba kang animak ki civil society organization amasung political pusing basing wari sanuri ngarang saperminada manakta phajin kiba Salesian brother anibu tekte kaidana thadok naba Salesian Congregation Manipurna appeal directly. Kangpokpi district ki Laylon Wi-Fi khul amada sapar mainada Kuki group singna naga kun phajin kibat thamkibagi nakal animakta tension wangna leiri United Naga Council UNC amasung Naga People's Organization NPO amasung atei kanglup singna yumsa kaisa nimitagi hawduna Kuki sing phajiniba naga sing tharok naba honaduna lakli Hojik Pawi Winadi Tador Poletri. Kangpokpi district ki Manungshana, Kojim Amadi, Kotlen di Marakta Narang Tona Kiba, Laibak Tiba Tongtuk Adugi, Tungda Kuki Frup ki, Mishing na Naga Frup ki mi, kun Lom Pazin Kiba Dubu, Yaning Dubu Pongdok Tuna, Loinana, Pazin Kiba Sing, take the Kaidana, Tadok Pir Uhaina, Gashi, Kanglato Mi Bazar, Kogru, Rains, Liang Mai Women's Union Sinduna Wakat Bipam Sathakre. Manipur Thugaiba Pamasing State Asida Tholkliba Unkatnaba Si Kangluk Kudingmaki Sautok Naba Honaduna Leire Asigumwa Pibam Asida Indian Government Kangluki Unkatnaba Si Hek Horpading Asi Pauba Pungning Sangdana Amadi Tokpam Tokpo Matok Toduna Free Tadokuna Thamli Haina MP Dr. Angom Sabimola Koijam Center Maral Si Kre. Assam police ka kamnaba drug lalon bada chenaba militant singnaba masire Manipur gi kwakta dagi lakpa bus amadagi lupa koti kunma thoi henbagi drug konana mi manga fare purup singi marakta leiriba thajandaba si menkat andaba si mirol amadi praja section khuding makna punna honamine duna ingtappa Manipur ama purakna bagi thongdang yamine si haina si minister Y Khemsa na phongdokre Minister na College Students Rehabilitation Scheme CMCSRS ki makada insolution kumanga kuntroke academic session gi oina internal displacement per mahirway satret yankai nipan yankai marida DD BT gi kuthangda one time grant yanthokpagi thoram ama Department of Higher and Technical Education sinduna ngasi Imphal College ki Jubilee Hall da pangthokre Who's next listening Kuntru Influencer Award is an Northeast edition lemziningai whereba People's Choice Awards panglaklibi Manipur ki film ki saknari actor Samalai Sramasi RPI Athwali ki National Secretary Maheshwar Thonamsu Mataram Oktona Pungning Thogat Kre Kaishamata leba party ASIC office pangthuki thormaduda Maheshwar Thonamsu amna hai Manipur ki artist sing asi talent yamna leirebasu
industry pikpana maram oiribagi mitopsingna namthabadongna leiribasi thingaduna malemgi thakta pukatpagi matam oire Manipur ki film kaya ngasidi malemgi lemsiningai oirba mana kaya lorakpa ngamlakliba asimak sakthoksinningai ni artisting asi lamdam asi khaktana naishinduna leibagi matam hele mitokta sangdamnaduna Manipur su malemde hena masak taklasi leibak amgi asoi aranbasing semdoknaba honabada social media influencers singi thawdang yamna chawi lamdam masigi nat ki sanabi saktam amadi kunai lonbu social media ki matengna malemiyamda kanghanbada state asigi tourism center na sauna kanaba piba ngamgani Minorities Association MSA Manipur ki mamangdagi hauna Waf Board Manipur Aranba Toriba Kupsinaba Honaba Sigi Mayokta Sangsinduna Lagliba Kongthang Asibu Miyamda Lan Wannaba Honoriba Si Laibak Tibani Haina MSA President PS Izaz Mana Fongdo Kre Security Force Thawal PS Yaripok Lamkhaida KCP Taibangan Bagi Kadrani Haiba Amafare Farabadugi Khongban Tabum Singlem Bamitei Sei Kuntra Banga Lamsang Lamdeng Kunaudagina Huzikna Thawal Awang Lekaida Leibani Hairi Nakalam Dahki Mate Mapanda Hangang PS Manung the Sanba Tangkam Awang Lekaida Leba Yumamada Nungmai Kapsin Bagi Togdokta Senaba Juvenile Amafaki Misi de Makatana Wang Hong Satabada Togdok Aduda Senabani Haiba Amasufari Farabadugi Usam Rosen Sekunipan Haurubi awang lekai dagini haina police ki serolamana hairi Awang nongpok state singi asi manungda Manipur asi khwaidagi hena Pisabi masing leiba madi tongan ba khusa haibagi pathok sing puthokpa artisan kaya male leiragasu puthokliba pathok sing mapangila leibak sing da thadokpa khwaidagi maningda leiba state ama oigi haina handloom and Textile Give Director Elangbom Zetiana Nungnangbo Wapam Pongdokre United Arab Emirates UAE gi Samudra Mapanda Thanglaga Leiba Jahasama Masak Khangdaba Personal Sing Fakre Jahasadu Iran gi Samudra Saruk Lomda Pukre Haina ngasi British Military Pong Amana Haidi Nakalamromda Oman gi Samudra Mapan Manakta India gi Firar Singkatpa Cargo Jahaz Ama Iran Tauba Oigani Haina Singnabu Mongda attack Nangduna Mai Sakpadagi Irol Nungda Lupkre Ngasithani Humni Lieutenant Russia Ukraine Yam Kanna drone Amasung missile attack Tokre attack Sing Aduda Ukraine gi capital Kipta Mi Manga Sikre Amasung Kayana Sokre Haina Paugi Sosin Haidi Ukraine gi atay mapam kayadasu Russia gi Aerial attack asna yamna mang takpa amasung mi kaya asok apan nangki capital Kiptadi Mathol Mapan gi oiba building ama yamna tina kintan ki building aduda sangpham madu tina kai kiba maramna mising senthokpa ngamkidi haina official sin haiki China to official council oina reliba United States ki President Donald Trump amasung Chinese President Xi Jinping gi marakta ngasi summit meeting pangthokre maduda Taiwan gi su asi ningthina paidrabadi China amasung US ki marakta wathok lakpi yai aduna khud phawba thongnarakpi yai haina Xi Jinping na cheksinwa haikre President anina Iran gi wathok energy gi crisis karbar gi amasung atei issue kaya gi matangdasu wari sanaki Uttar Pradesh ki district kaya da kanba nonglai nungsid amasung nong kaya sukhibadagi u maru phokpa amasung yum kaya tekhibadagi thongdok thokhiba aki tujinglaba thongdok kaya da yamdawle mi samga tramapan lekhidre umdrani thoi sokle haina relief commissioner office na phongdokre Congress na ngasi BDC Satilenbu Kerala ki mathangi chief minister oina khankre masina mikhalgi fal lakthokiba matung samamnaba leirambadu kokre waribasi New Delhi da pangthokiba press conference amada Kerala gi AICE in charge Dipa Das Munsina lakthokiba niamasung party central observation sing state asida Ajay Makan amasung
Mukul Wasnik amadi Congress General Secretary in Charge Communication Jairam Rameshpu Central Observer oina laibani. Chilapda Sanami Pauda India Tingi Probables the Manipur Roshan Jikshan amasung Abhishek Yauri Sudeva Dilidapa Mighty Kibana Neroka Relegation Nanglabayari YWC Tambal Kong FC Imphal Mai Parkley Imphal East District Fencing Championship Hokre Imphal East District Fencing Association Sinduna Ngasidagi Kumalampak Sports Complex Ki Fencing Hall Marishuba Imphal East District Level Fencing Championship Isingni Kunturuk Hokre All India Football Federation AIFF Ki Miyeng Makada Home and Away basis ta Satakiba Indian Football League System Gi third Tier Oidibal Singani Kuma Kunturki Season I League Anida Manipur Gi Amatta Ngaidaba Team Oidiba Neruka FC I League Ahumda Relegate Tawurgani Yari Unity Cup Singani Kunturki Damak India Gi Senior Men's National Team Head Coach Khalid Jamil na member Kunipangi preliminary team Lauktokibada Manipurgi Naurem Roshan Singh Tonglaudzam Jikshan Singh amasung Texam Abhishek Singh Yaukre Matang Samin Phong Tongan Tonganba Pausik Rimri Wak Tang Chinzari Yamum Kana Kurumzari